Pengba Dorena Laikidabada Youth Social Development Association Awaba Fongdokre Manipur State Ki State Fish Oiriba Pengba Marang Kaina Pangnaba Hodadamba Thaunauzam Doren Sing Miyamna Pengba Doren Haina Kangnaba Sina Haukiba December Ki Tarik Kuntra Matoi Kumza Lising Aniga Kunmari Ki Laipak Pokpa Nimita Laikidabada Association Asina Awaba Fongdokpagaloinana Laikidabagi Imung Manungi Awaba Su Sarukyaki Mahakna Hinglingai Matamda Manipur Ki Tanglaba Nga Makal Pengba Sibu Marang Kaina Puthoknabagi Pandamda Kumza Lising Aniga Nipan Lising Aniga Mapan Amasung Lising Aniga Tarada Chahi Ahum Chupna Manipur Ki Tongan Ba Mapam Sing Haibadi Loktakpa Takmu Pumlen Pat Karung Pat Imphal Turel Kanglagi Pukri Ningthem Pukri Sanjenthongi Pukri Sayang Pukri Andro Kendragi Antha Pukri Thawal DC Complex Ki Pukri Kaksingi Loiham Loinungi Pukri Amadi Government Governor Office Complex Ki Pukri na Jingbada Mafam Sing da Yamlaba Pengba Macha Sing Lemna Thadoktuna Nga Makal Asibu Marang Kaina Puthoknaba Honaramki Loinana Government of Manipur Ki Bakhada Director Officer in Sinba Nga Gi Mela Kayada Su Sarukya Kibada Manamathum Su Phanki